अहानबदा मरुइबा पाव सिदोकपा लोइख्रबा शिलोंगी राजबारी बुरी कंस्ट्रक्शन अमदी रेस्टोरेशन तौनबा मणिपुर लेंगाकी कमिटी सेमख्रे खुरुमजरी Am-Istv Manipuri पाव मिंग ताबिरिबा पुमनमकपु तराम नोकचरी पाव संदोकना पिजरी सिदोकपा लोइख्रबा शिलोंगी राजबारी बु रिकंस्ट्रक्शन अमदी रेस्टोरेशन तौनबा मणिपुर लेंगाकी कमिटी सेमख्रे थासिगी तांग निपाल फावबदा चही मरीफु हेलकलबा मणिपुरना इंडियादा तिनखिबगी खुदयेक मणिपुरगी निंगथौ बोधचंद्र महाराज की मतम अदुगी इंडिया लेंगाका खुदयेक पिनखिबा पुवारीगा सागोनरिबा मफम अमा ओइरिबा मेघालयगी शिलोंगदा लैबा रेड लैंड राजबारीदा लैबा मणिपुर राजभवन सिदोखिबा थौदोक अदुना मरम ओइरगा लेपाक मियामगी माइकैदगी लाखिबा वाकत कयागी मतुंगदा मणिपुर लेंगाकी महुत डिपार्टमेंट की डायरेक्टर nganगोम उतमना चेयरमैन ओइनबा कमिटी अमा सेमदुना मणिपुर भवन रिकंस्ट्रक्शन अमसुंग रेस्टोरेशन तौनबगी कमिटी सेमख्रे मणिपुर की गवर्नर की अयाबा मतुंग इन्ना महुत डिपार्टमेंट की जॉइंट सेक्रेटरी ने थोकपा ऑर्डर अदुना राजभवन असिगी हिस्टोरिक कंप्लायंसेस क्वालिटी कंप्लायंसेस कायहंदना मतम चाना थबक लोइसिनबदा मॉनिटर component Rajbari Shillong asi Am-Istv component Rajbari Shillong asi MS Metal Construction Limited da lishingani subna kunga humdoida shinaki ahanba component construction of guest house lishingani subna kunga mari dagi hauki housing loishalakpagi fibam yaukre ani shuba component oina paikhatpa haurakpada building gi hena shokl sillaba saruk lauthokpa hauki adubo structural elements sing adu shonman bana शानमन खिबना मरम ओइरगा शेमहौरिबा सरुकसिंग निंखाइरकपा याबगी फिबम ओइबना सिदोक्तबा यादबदिगे मैनुअली ओइना चेक्शन न थबक पाइखतखि सिदोक्लबा वुडन डोर्स विंडोज वॉल प्लेट्स नचिंगबा मथंग सिजननबा याननबा चेक्शन न थमजिल्ली लोइनना अरिबा स्ट्रक्चर अदुगी फोटोग्राफ वीडियोग्राफी लोइनना निंथिजना डॉक्यूमेंटेशन तौरगा थमखि हौजिकी ओइना हिस्टोरिक बिल्डिंग असिगी थबक लेबहनख्रे Manipur Rajbari Building Shillongi Monitoring and Supervision Committee for Reconstruction and Restoration Semkhre Committee asina historical records original structure gi photographs ki matung inna original building dagi materials recovered tawishing season naraga original architectural design historical features dimensions sokhandana prescribed terms of reference ki matung inna thabakching paikhatna ba yengshingani haina makhatari Manipur Rajbari Sidok Khibaga Mari Leidana NPP Manipur State ki committee semduna asengba khangtoknaba thijinba haugadori NPP Manipur ki state president Yumnam Joy Kumar na thokiba order amana Silongi Red Land leiba historical structure oiriba Manipur Rajbari building Sidok Han Khibaga Mari Leinana Likhun Thidokna by NPP Manipur State Unit na Fact Finding Committee Semle Committee asina Sidokiba Amadi Nauna Sagani Hairiba asigi details information khomjingani aduga committee na numit tara mangani gi manungda report amadi recommendation submit tawgani committee asigi chairman na MLA Khuraizam Loken na oigani committee asida member na NPP Manipur gi general secretary RK Rameshwar Rushel Haishnam Ratika Yumnam amadi executive member U Romesh na oigani hairi Hands-on training program on assessment, evaluation and question settling. Haibasida Numid Humni Chatharakhiba training program Manipur University ki court hall the lotion kre. Examination section Manipur University na Sinduna Pangtokhiba Thoram Aduda. Physics department ki Professor Madi postgraduate examination standing committee ki chairperson Professor Sumitra Fanjaufam. Southeast Asian Study Head of Department Professor Maishnam Bobo, Controller of Examination Tokpam Santi Kumar amadi atay Professor Kiana Thorama Pusing Oike. Training program adigi matang da examination ge assistant registrar su oiviribi loidana training program gi coordinator Suchitra Wangkhemna NEP implement taurakpaga loinana UGC na ordinance ama shamlakpagi matung inna oza sing na learning outcome gi matung inna question sembagi mathau tarakpa madugi damak masigi initiative asi lawbani Haukiba chahi amasida vice chancellor amadi examination controller gi makhada exam ga mari leinaba reforms mayam ama introduce taunana bahonaki mamang da su February thada siguma program ama pangthokre tung da su pangthokna ba pandam thamli mahangna makhatana day of session asida practical amadi theory da base tauraga pangthokpani basic credit high sida haibasi karino choice based credit framework haibasina karino haibasida hauraga question setting karamna semgani aduga road monitorization
memorization asi thadok piraga critical thinking amadi understanding skill asi angang singda lehenbiu haibani aduna higher thinking order skills evolve taunaba amadi critical thinking angang singda evolve taunana bagidamak karamaina question semgani aduga evaluation taubadasu uniformly tauba ngamnana bashinba training program asida Bali da leiba college ayambada oja singna saruya ki hairi Zariba training se khoi question setting and evaluation aduga nasagi khoi NEP gi UGC na guidelines thador pi bagi matungina anoba ordinance ama semakpa sigi matungina oja singsi learning outcome siga mari leina na question se sembagi darkar ama lakpa adugi akoina hairiba initiative se lawjabani akoi last 1 year sida exam gi mari leina na reforms me amma introduce tauna ba hona jai honorable vice chancellor amasung controller gi leadership makhada mamang da February da su ama tawjagre sigumba workshop ama sina second phase oizabani daga tung da su sigumba workshop mayam ama pangthokna ba gi plan leizari Leipaga sida hogalagliba mahairoi singbo anobo wakhalok kaya fanghananabagi pandamda Department of School Education and Literary Ministry of Education Government of India ga Atal Innovation Mission amasung NITI ayog pakapun na khusam na duna haudokiba Bikshit Bharat Bildathon Lishingani Shubna Kunga Mangagi Thauram Bishnupur District ke Mothers Pride Academy qualified the Manipur gi oina Khangalava School Singi Manung da yauduna online oina saruk yakre Thauram ga mari leinana Mothers Pride Academy qualified gi principal KH Bashantana ngasidagi India pumbada haudokhiba Bikshit Bharat Bildathon Lishingani Shubna Kunga Manga asida Manipur gi oina school khara spotlight Inspiration haina khangalakpada Mothers Pride Academy yaurakpasi yamna nungaiba phawi thoramasida mahairoi sing asida technical session yauri session asida mahairoi sing tongan ba hiram sing da takpigani hiram sing adu takpiraba matungda mahairoi sing asina masa masa gi oba wakhalon putoktuna ngasidagi hauraga October gi tang 38 faubugi manungda summit tawba yai Summit awasi India pumbagini masida district ki oina school lishing ama khangani state ki oina school chama national gi thakta school tara khangani hairiba asigi dama government of India na lupa crore ama sanction tawre haina lauthokre asiguma mahairoi sing da piriva skill sing asina India gi saukhat thorang kaya da kanaba pigani khali haina phungdorakli October ki tarik 38 manungda akoina submit togani masi all over India gi waibani aduna mastage district ki school listing ma khangadaba state ki school chama nation ki school pitara khangani hari sida ki government of India na crore amagi sanction tawi aduga hari ba puthoriba porting aduna funai sida India sida mapu phaba ama puthu kanda madu kanaba pigadamni hari ba thim marida pangthokpani akoi gang sing jo siguma jam creative oiba mai critical thinking problem solving skill asi hana dagi tawduna sulai aduga ngasi gi sigumba sida di amkena dong chabadu phangagini haina khal pauge marak thanna tema bre amatang luxury honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Every eye in the region also deserves the best. Free eye screening camp from 13 to 14 October 2025, 9 a.m. to 3 p.m. at CJ Eye Care Foundation, Langol. Procedures and investigation the 15% concession Pizari, PMJY, RBSK, and PCB na impanel Tobiri. Akupa marugi damak CJ Eye Care Foundation da pau phobiro. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup
Breaking matung amuka hana taram nokchari makatawa pauda ngasi DFO Chandel na sinduna Chandel gi Og Hill Christian Academy da Malim pumbada pangthok nariba International Day for Disaster Risk Reduction gi thauram pangthokre thauram aduda DFO Chandel Dr. Ann Munal Maitei amadi Og Hill School gi founder principal IHT Francis na maru eba miyosing oike thauram mari leinana Dr. Ann Munal Maitei DFO Chandel na handak chahi gi thamliba pandam Fund Resilience Non-Disaster Not Disaster na Disaster Thok Tungai Section Bana Thok Raba Matung da Shemgat Sagat Padagi Hena Pai Haibashi Takli Natural Disaster Singi Kansi Haidabadi Section Bamadi Mamutana Khangba Changi Ay Makangbana Aigi Imung Manung Yauna Laikai Busu Karamakai di Kan Mangamgani National Disaster Management Plan Lising Anishum Nataraga Mapal na Laipak Asigi Miyoi Kudimag po Asoy Ngam Yauhandana Thamnana ba pandam thamle Manipuri Yuhar Havigi John Mangagi Manungda Chanbana Section ba amadi ngakthoknanabagi pambai sing ngaktuna thamba changi thauramashida puna saruyatuna section minarambasi amadi akoibagi saktambu kallasi haina mahangna makhata ki Micro, Small and Medium Enterprises MSME Development and Felicitation Office Imphal Ministry of MSME Government of India amadi Northeast Women Entrepreneurs Association Newe Manipur Chapter ani punna khusamna duna satharakpa numit nipu mangani gi oiba nupi singta gi oiba crochet training international dolls and soft toy making gi mari leinana entrepreneurship sing na skill development program nga solution kre thauram aduga mari leinana lamdam ashigi potlam singdagi puthokpa very gift hamper amasu launch tauki training program lesson megi thauram ama naurem thongda pangthokiba duda MSME DFO Imphal gi assistant director Manoj Sharma master training oina NEWEA Manipur Chapter gi President Khangembam Bijachanu Ikra Raleng Amadi Nashim Raleng na sarukyaki August kunga mapandagi chatharakpa program aduda state asigi tungan mafam singdagi lakpa nupi kunga manga na sarukyaki training program aduga mari leinana Newe Manipur Chapter gi President Khangembam Bijachanu na thama makhai chup na chatharakpa training program asida state asigi tungan mafam singda leiriba nupi singda cross training dolls amadi soft toy sembada training pikre training program asida saru yakiba mipum khuding magna training completion certificate kusina kre training program asigi manungda sem saba polam sing punshilaga angange swasti da gift oina piba lamdam asigi oiba baby gift hamper amasu launch tawre training fanglaba nupi sing asidagi hauraga yumda leina paisa thokpa yaba amadi masamarom dom lepchaba yananaba senmilon amadi phangba ngamlagani haibagi thajaba lei haina phongdorakli ꯑꯩꯈꯣꯏꯅ ꯍꯧꯗꯣꯔꯤꯕ ꯇ꯭ꯔꯦꯅꯤꯡꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯒꯤꯐ ꯍꯦꯝꯄꯔ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤꯅ ꯅꯨꯄꯤ ꯃꯆꯥꯒꯤ ꯑꯣꯏꯕ ꯑꯥꯏꯇꯦꯝ ꯀꯣꯟꯗ ꯁꯥꯔꯤꯕ ꯐꯤꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯄꯨꯊꯣꯛꯄ ꯌꯥꯒꯗꯒꯦꯅ ꯌꯦꯡꯕ ꯃꯇꯝꯗ ꯕꯤꯞ ꯑꯁꯤꯁꯨ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯅ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯤ ꯀꯁꯇꯃꯥꯏꯖ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯏꯁꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣꯏꯅ ꯄꯤꯖꯒꯅꯤ ꯁꯤꯅꯤ ꯉꯁꯤ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯣꯟꯆ ꯇꯧꯖꯕꯁꯦ MSME DFO Imphal gi Assistant Director Manoj Sharma na Ministry of MSME gi makhada numit nifu mangani chupna pangthokiba training program asi maruoina lamdam asida leiriba nupi sing khutsa haiba masamarom dom lepchaba ngamba entrepreneur amamam ohenanabagi pandam da pangthokpani haidi training fanglaba nupi sing asi makhoi gi oiba business ama mapung fana tawba ngamduna hingnanabagi lambi ama shemba ngamlagani Ministry of MSME gi pandam di mating mathau taba matamda asingma miyoi da mating pibani ngashigi puthokliba polam singashi kaithel da fangba hauragani miyamna polam singashi lebiduna nupi singi senmilon fagat hanbaga loinana lamdam asida puthokchaba polam sing promote tawada chap chana thodang lobiu haina makhatarakli Very new thing has happened today that we have launched some gift hampers which shall be very useful for the families where like small babies are born. So as of now they have to purchase the items from the market like baby powder, those contain chemicals. So these kind of innovative gift hampers will be very useful to those families, as well as they will provide an extra source of income to the people who are engaged into making them. Loishalakpada maroiba pau amukha na pisari
Sidok paloikraba Shillongi Rajbari bu reconstruction amadi restoration taunaba Manipur Lengaki committee semkre. Hausi pawgi na Am-Istv na pisaba Manipuri paw matang solution jari medeng tabiram liba pumna magpu amukahana karon jari.